Assalamualaikum warahmatullahi wabarakatuh. Aina mamang koigi organization kharna koigi jihad ki matang da koigi khara hayrak ki badi mari lena aina muk ngasi adu jihad adi matang da Qur'an amasung hadis tagi koi kari hayna tambi Allah amasung rasulna habadu ai ngasi myam da thamjage jihad ki matang da aseng jihad adu karino habadu larik ki matungina Allah tabarak ta'ala na Qur'ângi surah kunithusuba surah al-Hajj ayat 78 ta sumna takpi karena Kanna hotnaro Allāhgidamak madugi hotnapham thokpadu youna Māna khangatpirabani nakhoybu aduga Māna hāppidrabani nakhoyda dharmagi manungda aruba amatta Masi Dharmaduni nakhoygi napā Abrahamgi Abrahamgi Māna ming-thonbikhrabani nakhoybu muslim sing hāyna mamāngdasu amasung Qur'ân masidasu Rasulduna Prophet Muhammadna Rasulduna oinaba sakhi nakhoygi nathakta aduga nakhoyna oinaba sakhi sing miyoiba singi mathakta aduna pukhatlo namaz biro zaka aduga setna yanaro Allahda Māna nakhoybu senabiribadu kayada phakraba senabibano kayada phakraba tengbang bibano sige ahobuda palliba akoigi kanna hotnaro sida arabic way jihad to ne filai jahidu kanna hotnaro sida palliba arabic way wa jihadu filillahi haqqa jihadihi hase haidi akoigi jihad hase sida arabic way jihad an hase hotna ba hase jihad sida arabic kari hai arthasi hotna bain halleba second hakan kana gumba amana yamna kanna hotna baduneba ado arabic wahi jihad haibasigi maga horok phamchi zuhud haibu wahi de lakpani made masina takpadi akoi jahada akoigi hotna ba struggle to ba strike to ba kari gumba amma mana phangnaba pandam amma phangnaba idamakta hotna riba dubu arabic ta jihad kawi ado aduna hajiki magi jihad haibasigi original meaning si arabic te kan hakkan yam kan hotnab dune aduna muslim thaina gi ngalne matam gi muslim singna makhoi kanna hotnarami kan khogi war lan thengna bada kana gi khogi aggressor sing gi mayokta khogi lalhoba sing gi mayokta haribu war si lak matam da majigi extended sense da khoina adum jihad haina sajinayeba war da so ko kaina kan da yekna ba singna lalhoba singna khogi landarak matamda madugi defense ta khoina thoaga madu muthatnaba namthanaba hotnarido adubu jihad ka hanis khangai adumona makpu hajiki khoi war tasenamak war gi oina di war haibu haiji oin arabic wahida qital haibneba jihad haibna teba adu Qur'an da jihad haibasi hoi chumna aigi afaba dharma nakshanaba lagi nakshanaba hotnabadu buda challi thawai sengdokpa hotnabadu challi aduga jihad haibasi makhal yamkre adu landa tauba jihad de akhoi landa sinrakpadi sense de tongale adudi khar khaktagine do Qur'an mapumda palliba jihad asdi khoi afa khoige ai isa gi strive to na balagi nakpada aduga dharma achum lambi na hotna bada ai gi punsi chading toriba adubu jihad haibasi aduga war khoigi lalhoba singa aggressor singa khoina lan tauba war tawna lan thengna haibasi अखोई मदु थोलक पसे चांस तदुम थोलक पने अखोई हाइब गमलते अखोई वारंटी भी गमते से थोला अने से पर्टिकुलर सिचुएशन सिंग मतुंगिन अखोइना लान थेंगनबन हाइब तारे जिहाद असिदि अखोइना अदु जिहाद हारि पोसिदि कंटिन्यूअस एक्शन नेबा हाइबदि अखोई मुस्लिम सिंगी मागी डेली लाइफ ता मागी डेली रूटीन दा मागी मचन ओइबा पोसक अमने जिहाद आइबसे ngasi aikoina school like tameba ngasi aina ima ipa thaiba igi ituja thaiba ase jihad ing pasha taliba namaz soliba zakat pina bhotna riba halsana bhotna riba khudi maksi sing loin jihad manu sali aduna jihad ai basi dei daily life ta dharma ki lakshan bhotna ba dharma gi natabiri badi matugina hot pujilena bhotna riba la gi lakshan bhotna riba thawai sing dok na bhotna riba adu bune jihad hari basi aduga chidi khoigi war hai basi sometimes khoigi unwarranted oiba khoigi particular situation tauba ni hai tare ko aduna jihad hai posi war tanbiade adu asing budi qital hai war har ga diko
ꯑꯗ ꯀꯅꯥꯒꯨꯝꯕ ꯍꯣꯂꯤ ꯋꯥꯔꯅꯁꯨ ꯍꯜꯂꯦ ꯑꯗꯨ ꯏꯁꯂꯥꯝꯗ ꯍꯣꯂꯤ ꯋꯥꯔ ꯂꯩꯇꯦ ꯍꯣꯂꯤ ꯋꯥꯔꯁꯤꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯄꯨꯊꯣꯛꯄ ꯋꯥꯍꯩꯅꯤ ꯀ꯭ꯔꯨꯁꯦꯗꯔꯒꯤꯅꯤ ꯀ꯭ꯔꯨꯁꯦꯗꯔ ꯃꯈꯩꯅ ꯖ꯭ꯌꯨꯁꯤꯡꯕꯨꯅꯦ ꯍꯠꯇꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄ ꯐ꯭ꯔꯥꯟꯁ ꯁ꯭ꯄꯦꯟ ꯂꯣꯝꯗ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯀ꯭ꯔꯨꯁꯦꯗꯔꯗꯣ ꯀ꯭ꯔꯨ ꯀ꯭ꯂꯛꯁ ꯀ꯭ꯂꯦꯟ ꯀꯩꯅ ꯇꯧꯈꯤꯕꯗꯣ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯊꯥꯏꯅꯒꯤ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯇꯥꯔꯝꯅꯤ ꯍꯣꯂꯤ ꯋꯥꯔ ꯑꯁꯤ ꯍꯣꯂꯤ ꯋꯥꯔꯁꯦ ꯑꯔꯕꯤꯛꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯨꯔꯥꯟꯗ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯗꯤꯁꯇꯁꯨ ꯂꯩꯇꯦ ꯑꯔꯕꯤꯛꯇ ꯍꯣꯂꯤ ꯋꯥꯔ ꯍꯥꯏꯔꯒꯗꯤ ꯍꯔꯕ ꯃꯨꯀꯗꯁꯥ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯔꯕ ꯃꯨꯀꯗꯁꯥꯁꯤ ꯑꯩꯈꯣꯏ ꯑꯔꯕꯤꯛꯇ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯁꯤ ꯀꯨꯔꯥꯟꯗ ꯂꯩꯇꯦ ꯍꯥꯏꯗꯁꯨ ꯁꯤꯖꯤꯟꯅꯗꯦ ꯃꯁꯤꯗꯤ ꯕꯥꯏꯕꯜꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯣꯂꯤ ꯋꯥꯔꯅ ꯍꯟꯕꯁꯤ ꯇꯁꯦꯡꯅꯃꯛ ꯑꯔꯥꯟꯕꯅꯤ ꯅꯝꯊꯥꯛꯅꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯁꯤꯡꯗ ꯑꯗꯣ ꯃꯨꯁꯂꯤꯝꯒꯤꯗꯤ ꯖꯤꯍꯥꯗ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯑꯗꯨꯅ ꯖꯤꯍꯥꯗ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯑꯩꯈꯣꯏꯒꯤ ꯑꯦꯙꯤꯌꯔ ꯇꯧꯕ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯗ ꯄꯨꯟꯁꯤ ꯂꯦꯟꯅꯕꯗꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯗ ꯄꯨꯟꯁꯤ ꯂꯦꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯗꯤ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯣꯕꯁꯇꯤꯀꯜ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯑꯄꯟꯕ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯑꯣꯚꯔꯀꯝ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯨꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯩꯒꯤ ꯁꯦꯜꯐ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯩꯒꯤ ꯅꯐꯁꯀꯤ ꯑꯩꯒꯤ ꯁꯦꯜ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯑꯄꯥꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯄꯥꯝꯕ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯦꯕꯥ ꯃꯗꯨ ꯇꯧꯅꯕ ꯍꯣꯠꯅꯔꯕ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯔꯕ ꯃꯗꯨ ꯇꯧꯅꯕ ꯍꯣꯠꯅꯔꯕ ꯍꯥꯏꯇꯥꯔꯦ ꯁꯔꯞ ꯇꯧꯔꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯇ꯭ꯔꯦꯗꯤꯁꯟꯁꯤꯡ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯜꯁꯟꯗ ꯂꯩꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯒꯣꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯀꯔꯥꯝ ꯀꯟꯖꯥꯎꯕ ꯑꯩꯈꯣꯏ ꯀꯜꯂꯛ ꯃꯤꯍꯧꯕ ꯑꯩꯈꯣꯏ ꯄꯦꯟꯕ ꯅꯥꯏꯗꯕ ꯑꯩꯈꯣꯏꯒꯤ ꯋꯦꯜꯇ ꯂꯟ ꯊꯨꯝꯗ ꯑꯣꯏꯔꯣ ꯃꯥꯟ ꯁꯝꯄꯇꯤꯗ ꯑꯣꯏꯔꯣ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯗ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯑꯒ ꯑꯆꯨꯝꯕ ꯊꯕꯛ ꯊꯧꯁꯤꯜꯗ ꯙꯔꯃ ꯐꯝꯕꯩꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗꯨꯅꯦꯕ ꯑꯆꯨꯝꯕ ꯂꯝꯕꯤꯅꯕ ꯍꯣꯠꯅꯕꯗꯨꯅꯦꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯂꯤ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯙꯔꯃꯗꯒꯤ ꯃꯥꯏ ꯊꯩꯗꯣꯛꯈꯤꯕ ꯌꯥꯕ ꯑꯜꯂꯥꯍꯕꯨ ꯀꯥꯎꯈꯤꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯐꯠꯇꯕ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯅ ꯖꯤꯍꯥꯗ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯍꯔꯗꯜꯁꯤꯡ ꯑꯁꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯔꯗꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯣꯕꯁꯇꯤꯀꯜ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯃꯁꯤ ꯄꯔꯁꯤꯚꯔꯦꯟꯁꯀꯤ ꯑꯣꯏꯅ ꯑꯣꯚꯔꯀꯝ ꯇꯧꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯌꯥꯊꯪꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯕ ꯃꯗꯨꯅꯦꯕ ꯖꯤꯍꯥꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯖꯤꯍꯥꯗ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯁꯦꯟꯁꯇ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏꯅ ꯍꯗꯤꯁ ꯈꯔ ꯄꯟꯕ ꯌꯥꯏ ꯃꯨꯁꯅꯗ ꯑꯍꯃꯗꯇꯒꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯃꯨꯖꯥꯍꯤꯗꯀꯤ ꯔꯣꯜ ꯊꯧꯗꯥꯡ ꯃꯨꯖꯥꯍꯤꯗ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯃꯥꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯗꯨꯅꯦꯕ ꯃꯍꯥꯛ ꯃꯁꯥꯃꯛꯁꯦ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯗꯨꯕꯨ ꯃꯨꯖꯥꯍꯤꯗ ꯀꯧꯏ ꯃꯨꯁꯅꯗ ꯃꯨꯍꯝꯃꯗꯀꯤꯁꯤ 6:20ꯗ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯃꯨꯖꯥꯍꯤꯗ ꯑꯁꯤꯅ ꯀꯩꯗ ꯍꯥꯏꯔ ꯀꯥꯟꯗ ꯃꯁꯥꯁꯤ ꯀꯠꯊꯣꯛꯄ ꯉꯝꯃꯦꯕ ꯃꯄꯨꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯨꯖꯥꯍꯤꯗꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯁꯥꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯖꯩꯑꯕꯀꯣ ꯃꯗꯨꯕꯨ ꯀꯔꯤꯒꯤ ꯃꯥꯒꯤ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯗ ꯃꯥꯁꯤ ꯄꯨꯟꯁꯤ ꯂꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯨꯟꯁꯤꯁꯤ ꯀꯠꯊꯣꯛꯄ ꯆꯪꯖꯕ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯃꯥꯖ ꯃꯥꯂꯦꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯊꯥꯖꯕ ꯃꯇꯨꯡ ꯏꯟꯅ ꯇꯦꯁꯇꯤꯡ ꯒ꯭ꯔꯥꯎꯟꯅꯦꯕ ꯄꯔꯤꯈ꯭ꯌꯥ ꯂꯧꯐꯝꯅꯦꯕ ꯑꯦꯛꯖꯥꯝ ꯂꯧꯐꯝꯅꯦꯕ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯁꯤ ꯑꯇꯦꯟꯕ ꯄꯨꯟꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯔꯤꯈ꯭ꯌꯥ ꯂꯧꯐꯝꯅꯤ ꯑꯦꯛꯖꯥꯝ ꯂꯧꯐꯝꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯑꯦꯟꯇꯥꯌꯔ ꯐꯦꯕ꯭ꯔꯤꯛꯇ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯗꯤꯖꯥꯏꯟ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯗꯤꯖꯥꯏꯟ ꯇꯧꯏ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯥꯒꯤ ꯗꯤꯚꯥꯏꯟ ꯇ꯭ꯔꯥꯌꯦꯜ ꯑꯃꯒꯤꯗꯃꯛꯇ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯝꯈꯤꯕꯅꯦ ꯍꯥꯏꯕ ꯁꯤ ꯃꯤꯠꯌꯦꯡꯁꯤ ꯊꯝꯕꯅꯦ ꯍꯥꯏꯕꯁꯤꯅꯦꯕꯀꯣ ꯃꯁꯤꯅ ꯂꯣꯏꯅꯅ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯃꯁꯤꯅ ꯅꯦꯁꯦꯁꯔꯤꯂꯤ ꯃꯥ ꯐꯦꯁ ꯇꯧꯕ ꯇꯥꯏꯕ ꯀꯔꯝꯕ ꯇꯦꯝꯞꯇꯦꯁꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯣꯜ ꯀꯥꯏꯟꯁ ꯑꯣꯐ ꯇꯦꯝꯞꯇꯦꯁꯟꯁꯤꯡꯁꯤ ꯃꯥ ꯐꯦꯁ ꯇꯧꯕ ꯇꯥꯏꯕ ꯑꯗꯨꯅ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯈꯜꯁꯤꯡ ꯑꯣꯏꯔꯛꯄ ꯌꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯟꯈꯩꯁꯤꯡ ꯑꯣꯏꯔꯛꯄ ꯌꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯕꯁꯇꯤꯀꯜꯁ ꯑꯩꯈꯣꯏꯒꯤ ꯕꯦꯔꯤꯌꯔꯁꯤꯡ ꯑꯣꯏꯔꯛꯄ ꯌꯥꯏꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯊꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯅꯨꯟꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯣ ꯀꯌꯥꯠꯁꯤꯡ ꯑꯗꯣ ꯑꯗꯨꯗꯨ ꯑꯩꯈꯣꯏꯅ ꯃꯦꯖꯔ ꯇꯧꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯗꯣ ꯃꯍꯥꯛꯅ ꯃꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯃꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯣ ꯃꯥꯅ ꯈꯪꯖꯕ ꯉꯝꯗ꯭ꯔꯕ ꯀꯔꯤꯒꯤꯗꯃꯛꯇ ꯈꯪꯖꯕ ꯅꯠꯇꯅ ꯃꯥꯅ ꯃꯗꯨ ꯌꯥꯖꯕ ꯉꯝꯖꯗ꯭ꯔꯕ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯇꯁ ꯃꯥꯡꯈꯤꯅꯤ ꯃꯥꯒꯤ ꯁꯃꯥꯖꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯃꯥꯡꯈꯤꯅꯤ ꯃꯥ ꯑꯆꯨꯝꯕꯅꯦꯗꯤ ꯈꯪꯉꯦꯕ
ꯑꯆꯨꯝꯕꯗꯤ ꯃꯥ ꯂꯧꯅꯤꯡꯗꯦꯕ ꯑꯆꯨꯝꯕꯅꯤ ꯈꯟ ꯀꯔꯤꯒꯨꯝꯕ ꯂꯧ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯊꯝꯂꯤꯕ ꯏꯖꯠ ꯁꯟꯃꯥꯟ ꯑꯗꯣ ꯊꯝꯕꯤꯔꯔꯣꯏ ꯍꯥꯏꯅ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯋꯦꯜ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯄꯔꯇꯤ ꯑꯁꯤ ꯃꯥꯅ ꯄꯥꯏꯔꯕ ꯑꯗꯨꯒ ꯃꯥꯅ ꯃꯗꯨ ꯃꯈꯣꯏꯒꯤ ꯃꯥꯅ ꯑꯆꯨꯝꯕ ꯃꯥꯒꯤ ꯑꯗꯨꯒꯤ ꯑꯣꯅꯔ ꯑꯗꯨꯗ ꯃꯗꯨꯒꯤ ꯃꯄꯨꯗꯨꯗ ꯃꯥꯅ ꯄꯤꯕꯗ ꯃꯥꯅ ꯄꯥꯝꯗ꯭ꯔꯕ ꯄꯤꯊꯣꯛꯅꯤꯡꯗ꯭ꯔꯕ ꯃꯥꯅ ꯍꯦꯖꯤꯇꯦꯠ ꯇꯧꯔꯕ ꯄꯤꯗꯅꯉꯥꯏ ꯍꯣꯠꯅꯔꯕ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯑꯄꯥꯝꯕꯗ ꯃꯣꯗꯦꯁꯇꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯂꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯀꯌꯥꯗꯣ ꯀꯛꯊꯈ꯭ꯔꯅꯤ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯄꯦꯟꯖꯗ꯭ꯔꯕ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯐꯥꯎꯖꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯃꯍꯥꯛꯀꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯚꯦꯡꯐꯨꯜꯅꯦꯁꯀꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯄ꯭ꯔꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯕꯔ ꯑꯈꯥꯡ ꯀꯟꯕ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯈꯥꯡ ꯀꯟꯕꯗꯨꯅ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯊꯥꯛ ꯍꯟꯊꯈ꯭ꯔꯒꯅꯤꯅ ꯈꯜꯂꯕ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯍꯟꯊꯈ꯭ꯔꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕꯕꯨ ꯃꯥꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯕ ꯃꯇꯝꯗ ꯃꯗꯨ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯂꯦꯞꯆꯗ꯭ꯔꯕ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯦꯞꯆꯗ꯭ꯔꯕ ꯀꯔꯤꯒꯤ ꯃꯍꯥꯛꯀꯤ ꯄꯣꯄꯨꯂꯔꯤꯇꯤ ꯍꯟꯊꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯆꯣꯡꯊꯣꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯀꯝꯐꯣꯔꯠ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯅꯨꯡꯉꯥꯏꯕ ꯐꯨꯔꯥꯗ ꯂꯥꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯂꯦꯜꯂꯝꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯗꯣ ꯃꯍꯥꯛꯅ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯤꯖꯔꯕ ꯀꯔꯤꯒꯤꯗꯃꯛꯇ ꯑꯐꯕ ꯑꯃꯒꯤꯗꯃꯛꯇ ꯑꯗꯨꯒ ꯄꯊꯥꯞꯅꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃ ꯂꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯗꯣ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗ꯭ꯔꯕ ꯄꯥꯝꯖꯗ꯭ꯔꯕ ꯃꯉꯣꯟꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕ ꯃꯍꯥꯛꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯄꯨꯟꯁꯤꯁꯤ ꯂꯦꯟꯅꯕ ꯍꯣꯠꯅꯔꯕ ꯁꯤꯒꯨꯝꯕ ꯑꯣꯀꯦꯖꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯤ ꯑꯩꯈꯣꯏꯅ ꯗꯤꯖꯥꯌꯔ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯛꯊꯕ ꯇꯥꯏꯌꯦꯕ ꯀꯛꯊꯕ ꯇꯥꯏꯌꯦꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯀꯛꯊꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯑꯄꯥꯝꯕꯗ ꯄꯨꯟꯁꯤꯁꯤ ꯂꯦꯜꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯖꯤꯍꯥꯗ ꯀꯧꯗ꯭ꯔꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯖꯤꯍꯥꯗꯇꯨ ꯁꯩꯇꯥꯟꯒꯤ ꯖꯤꯍꯥꯗꯅꯦꯕ ꯁꯩꯇꯥꯟꯒꯤ ꯑꯄꯥꯝꯕꯗꯨꯅꯦ ꯃꯥꯅ ꯆꯠꯂꯤꯗꯣ ꯑꯗꯣ ꯁꯩꯇꯥꯟꯒꯤ ꯑꯄꯥꯝꯕ ꯁꯩꯇꯥꯟꯅ ꯅꯤꯡꯉꯤ ꯄꯣꯠꯇꯨꯗꯒꯤ ꯃꯥꯅ ꯑꯗꯨ ꯐꯪꯅꯅꯕ ꯃꯥꯅ ꯍꯣꯠꯅꯖꯔꯦꯕ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄꯟꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯛꯊꯕ ꯇꯥꯏꯌꯦꯕ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡꯗꯨ ꯀꯛꯊꯕ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯛꯏ ꯃꯤ ꯑꯃꯒꯤꯗꯃꯛꯇꯗꯤ ꯃꯍꯥꯛꯀꯤ ꯐꯤꯂꯤꯡꯁꯤꯡ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝ ꯑꯁꯤꯗ ꯐꯥꯊꯅꯕꯒꯤꯗꯃꯛꯇꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯥꯎꯕ ꯌꯥꯏ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯏꯒꯣꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯃꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯅꯝꯊꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯃꯁꯤ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯑꯗꯨꯗ ꯃꯥꯅ ꯁ꯭ꯇꯤꯛ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯗꯤꯇꯔꯃꯤꯟ ꯇꯧꯅ ꯃꯥꯁꯤ ꯂꯦꯞꯄꯕ ꯆꯞꯌꯨꯡ ꯂꯦꯞꯄꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯁꯦꯡꯅ ꯖꯤꯍꯥꯗꯀꯤ ꯑꯁꯦꯡꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯦꯟꯁ ꯑꯗꯨꯗ ꯆꯞꯌꯨꯡ ꯂꯦꯞꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯁꯤꯟꯕ ꯇꯥꯏꯌꯦꯕ ꯑꯗꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯖꯤꯍꯥꯗ ꯑꯁꯤꯗꯤ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯖꯟꯅꯠ ꯆꯪꯅꯉꯥꯏꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯃꯇꯤꯛ ꯆꯥꯔꯕꯅꯦꯕ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯖꯤꯍꯥꯗ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯁꯇ꯭ꯔꯒꯜ ꯑꯗꯨꯅꯦꯕ ꯁꯥꯟꯇꯤꯒꯤ ꯂꯣꯏꯅꯅ ꯑꯩꯅ ꯁꯇ꯭ꯔꯒꯜ ꯇꯧꯔꯤꯕꯗꯨꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯤꯍꯥꯗꯀꯤ ꯑꯇꯣꯞꯄ ꯐꯣꯝ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯤꯁꯐꯨꯜ ꯁꯇ꯭ꯔꯒꯜꯒꯤꯗꯃꯛꯇꯗꯤ ꯗꯥꯋꯥ ꯇꯧꯕꯁꯤꯅꯦꯕ ꯗꯥꯋꯥ ꯍꯥꯏꯗꯤ ꯀꯔꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯣꯐ ꯗ ꯃꯦꯁꯦꯖ ꯑꯣꯐ ꯒꯣꯗ ꯑꯜꯂꯥꯍꯒꯤ ꯄꯥꯎꯖꯦꯜ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨ ꯁꯟꯗꯣꯛꯄ ꯑꯗꯨ ꯈꯪꯍꯟꯕ ꯑꯁꯦꯡꯕꯗꯨ ꯇꯥꯛꯊꯣꯛꯄ ꯈꯪꯍꯟꯕ ꯂꯥꯎꯊꯣꯛꯄ ꯑꯗꯨꯕꯨ ꯑꯔꯕꯤꯛꯇ ꯗꯥꯋꯥ ꯀꯧꯏ ꯍꯥꯏꯔꯤꯕ ꯗꯥꯋꯥ ꯑꯁꯤꯕꯨ ꯃꯔꯨ ꯑꯣꯏꯅ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯖꯤꯍꯥꯗꯇꯕꯨ ꯀꯧꯋꯦꯕ ꯑꯁꯤꯁꯨ ꯄꯤꯁꯐꯨꯜ ꯁꯇ꯭ꯔꯒꯜ ꯇꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯙꯔꯃ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯍꯜꯂꯤꯕ ꯏꯁꯂꯥꯝ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯍꯜꯂꯤꯕ ꯃꯤꯑꯣꯏꯕꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯆꯨꯝꯕꯗ ꯀꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯕꯨꯁꯨ ꯖꯤꯍꯥꯗ ꯀꯧꯋꯤ ꯀꯨꯔꯥꯟꯅꯁꯨ ꯑꯁꯨꯝꯅ ꯇꯥꯛꯄꯤ ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ 15 ꯁꯨꯕ ꯑꯌꯥꯠ ꯑꯩꯈꯣꯏꯒꯤ ꯚꯔꯁ ꯅꯝꯕꯔ 52 ꯆꯦꯞꯇꯔ 25 ꯚꯔꯁ ꯅꯝꯕꯔ 52ꯗ ꯀꯔꯤꯅ ꯍꯥꯏ ꯀꯨꯔꯥꯟꯅ ꯑꯁꯤꯒꯤ ꯆꯦꯞꯇꯔꯗꯨ ꯁꯤꯒꯤ ꯚꯔꯁ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯗꯨꯅ ꯊꯥꯖꯗꯕꯁꯤꯡꯅ ꯍꯥꯏꯕꯗꯨ ꯏꯜꯂꯨꯒꯅꯨ ꯂꯪꯐꯩ ꯈꯣꯡꯐꯝꯅꯕꯁꯤꯡꯅ ꯍꯥꯏꯕꯗꯨ ꯏꯜꯂꯨꯒꯅꯨ ꯊꯦꯡꯒꯥꯏꯅꯧ ꯃꯈꯣꯏꯒ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯟꯅ ꯊꯦꯡꯒꯥꯏꯅꯗꯨꯅ ꯑꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛꯁꯤꯗ ꯃꯁꯤꯒ ꯍꯥꯏꯔꯤꯁꯤ ꯀꯨꯔꯥꯟꯁꯤꯒꯅꯤ ꯍꯥꯏꯅꯤ ꯀꯨꯔꯥꯟꯁꯤꯒ ꯂꯣꯏꯅꯅ ꯊꯦꯡꯒꯥꯏꯅꯧ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯂꯪꯐꯩ ꯈꯣꯡꯐꯝꯅꯕꯁꯤꯡꯗꯨ ꯊꯥꯖꯗꯕꯁꯤꯡꯗꯨ ꯍꯥꯏꯔꯤꯕ ꯑꯦꯠ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯚꯔꯁ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯔꯕꯤꯛ ꯋꯥꯍꯩ ꯑꯁꯤ
jihadi kabir haibani ada haib jihadi kabir haibasina kai tak leham tan khwaidi gi saw ba jihad hotna badi islam dharma gi sanduk tuna Qur'an gi ayat Qur'an gi paujela se mi pum khudima yohan basine ba kanna thengai na duna jarbita jihadun kabiran harse masiga haibadi Qur'an sigi lore na kanna thengai no haiba aduna Qur'an sig sanduk padune ba achumbadu sini han tak padune ba aduna sida military activity gi matang na te khoi sigi verse na tak liba se ko asina ikon haje kan physical akoi kafir singa akoi thaje da yekna basinga islam gi yekna akoi thaje da basinga langpen khongona basinga non muslim singa akoi Qur'an akoi na ta akoi physical fight physical combat to chuna tak pante ba asina ta ise kaina siga asina ta ise sigi verse ta ise kan hama ta sinama ta ise kan akoi ga makoi gi lorena Qur'an gi teaching singa sigi sibu dawa gi activity gi through da khangan badune ba du madudi kan haba kan mana masana kana moi masa akoi masana strive to jabane akoi gi angamba akoi gi ideological plan da atu akoi achumbu sini habadu aran buduna sini habadu khangan budune achumbu aran budu thado achumbu chatlu achumbu sini hab khangan budune khangan hon abdune ba sida Qur'an takpigase aduna military gi challenge ta fauda yena begi nanpham da yena begi mamang makta da akoi na military gi matang da palasu ko asigumba effort singa si loina mak akoi na counter aggression tawba batam na so peaceful method singa tawgadam neba hariba akoina pankheba santi gi jihad santi gi lona tawriba hotnariba jihad ase akoi sigi khongjang sigi pirep ase thadok pi ai karang man thadok kan hamatana masida leba matana matik chadri hamatamda maduna karam option oibe ha kana military response khatna maduna self defense ki damakta matik chari haba batamda akoina madu akoina tawgadabane ba aduma akoi primary di jihad ki kaina kana Qur'an sina struggle tawdane ba aduna Hazrat Aisha Allahgi Rasulgi Allahi Rasulgi nupi kogi ima Aisha na hadis amada suna podami karina kogi Prophet Muhammad sallallahu alaihi wasallam na kogi lambin ani khan matamda lambi ani martamana khan matamda matam bumda mahana khwaidi arai badu khalleba khwaidi lai badu mana madu khan amal to nabu honeba masin kai tai ha matamda nabi Prophet Muhammad sallallahu alaihi wasallam na magi piriba option ani do makimang lay option ani do matam pumbida thabuk thorum khudimakta mana akoigi harder akanba option du hana ma tawdeba asonba option du hana taweba araiba option du hana taweba masi ka dina kan hadis bukhari digini masi na kai tambi habitum dai khoida matam pumbida Prophet Muhammad na magi thabuk thorum khudaba any method am hana option ani lay matamda karam option de kai khwaji live option du hana ma select taweba aduna aikoina ngasi punsi maren da so aikoin tawbu thabuk khudimakta khwaji live du hana tawgani aduna aikoigi araiba punsi bane segana kan aikoi Qur'an sina hause akoi dharmagi sang akoi pithribi da jaiba akoi laibak adugi sanvidhan na constitution na piri ba de makha pon hingaga akoi na Qur'an se akoi dharma ko demang sandok pe haibi tin sandok laga akoi sandok liba pot adu da akoi na peaceful mission tawgane ba akoi da madugi akoi da akoi gi laibi pot dharma da sini phajaba da sini habse asi akoi na sandok kane ba khangan gane ba khangan madu khakki koi mathawni aduna paw yohon madu koi mathawni madugi mathawda koi tawbu tai ba Qur'an si matungina ada Prophet Muhammad ki my prophetic tradition si matungina suka adana masi magi nature ne tare madu koi gi koi hojik le koi gi piyom jesta su madu relate to have tare ko adana rasul gi Prophet Muhammad ki punsi wala koi study do matamda madu koi tak phon tak phi karin ha matada mahana military gi thabu am ta mahak masana initiative ki blake ti mai punsi ronda Prophet Muhammad ki 23 years ki my prophetic career da kaidong nung su mahakna ai military option mahakna masana tawki balai teba mahaki opponent sing na war to pambagi mahakna pamlammi kana taksillammi matam du su mahakna matam leithokna ba kya honai leithokki hetare madu mang strategy ka sin du na man avoid to ki hetare war tholotna ngai lan thokna ngai damakta ado mahakna lan thingna ki kuthokna ki mangon da kariguma madu yadraba tanjada madu defense tawge makoi na hotna patan da kera khanjal si Prophet ji mayek larabani pithribi gi historian singna sakhini aduna aikoi Prophet Muhammad ki maki koi chanalon hatari maki tambi maki tambi matungina di aggressive oiba potlete aikoi gi Islam da aduga offensive oiba war se koi Islam tambi de tare Islam na yabai badi defensive war katane defensive oiba madusu karam kan hakanda
option letter matamda yadre masi thengaina mana masi khoi ngathok tab yadre masi mana sumen to isi khoi leptun lebi aro hai matamda khot khoi asi tambi bane ba achum badi kan matamda hoji hoji khoi punsi da khoi na face to si kan hakanda problem khoi gi courses khongthang ani lei har khongthang sing adu da khoi na karama problem khoi na choose to gun matamda confrontational atraga non confrontational sineba ad harib confrontational am non confrontational anisi makta karamba na koina sakadabdu haibdu adu ne koin khanse haibadi peaceful oiba amasung violent oiba anisi makta karamba no haibdu ne koina sakadabse ai hoi prophet muhammad ki punsi se koina nainamatu no masine koina tambi madudi koina hamatamda mahaki thabuk thosin khodimakta mana violent oiba pot confrontational oiba pot singse man abandon man tokthokhiba man thadoeba kaidamakta peaceful oiba amsung non confrontational oiba adugidamakta adugi favor du khot khotkiba aduna prophet muhammad ki maki whole life maki punsi lu mapumakta da madada khoida successful oiba para am tam betere practical oiba example am se khoida tam betere madugi principle adu glorena aduna khoida pasigima pandam kya ama khoida utpire khangan bikre aduna mahak ase khoi muhammad ase nabi amoina hadi ishor gi paububa amoina prophet amoina appoint toro matungda yahan hanba mangonda hangiba question adu kain hamatamda aikoge hojiki haibo wahang ani sineba mathabe pankibdu karina prophet ki mission da mahaki life ki mahaki pansida muso mahaki life prophetic life ki mission da kai do hakanda polytheism habade shirk ase asisi muthakpaduneba aduga monotheism adu habi mapum patung thajaba asibu linkat paduneba asi mahutta aduda kaba maka da riba kaba asi already established to like rabaneba center of monotheism oina adubu prophet muhammad ki matamda 360 idols khindana layeba murti chahum go humpu khindale raneba kaba gi manungda hariba kaba dugi waladi manungda murti chahum humpu khindale raneba adu mahang laisi aduga murti irat padu thingaga mapung gotangbu latlu haibadu adu ne mana sandok lakre base adu sigi situation asi site koi yengaga koi ahan ba verse asi Qur'an da thabira kyuse kan haba kanda purify the kaba of all idols haibasne ba kari kaba da leiba murti sing adu loremak sendok kro haibne sendok pasine ba aduna mahaki masina center mahaki tawhid ki hadi mapum jang thajabage oneness of god oneness of allah magi tawhid aduna yumpham urga masigi posi mahaki mission ase pangthok hokeba adubu haubuda mahaki mission ase haubuda mahaki thodang ase loina to mutamda mangonda lanthinnabu kaya ama horakhiba ko malamdi kan hapkanda matamadu da leramiba kuresh shagaigi akoi ruling elite habitare makhoi aduna kabagi ngaksin ba habdu oirammiba guardian oirammiba adu makhoi na arabia dugi leader sing su oirammiba phamnai ba sing su oirammiba adu prophet muhammad na maram aduna mahana madugi physical purification of the kaaba se limited to himself kadigin hamatanda maglanthina pamdeba madu mutta kaidawi kaigomba yengo akoina hoigi prophet muhammad na ma mutilai plak pani hana kaaba de 360 idols to idol sahum po de tanggel man thugaru de ba ma hek nabi gore ne hek hai ba man murti tu thugai bo lak pani har ga man murti de to thugai ba hote ba ha han ba ho ba sahi da aduna kaba da le ba idol singa do singdok pa lak pani hai ba ta ga su han makta ma madu tawram de ma ki kaidawi theoretical communication habadi mapu ama khatang monotheism tawhid tu adu khana mi khudimat ta khanghan na bo na ki sandok na bo na ki mapu am kata khata bla ka dabni lai layam la pia de muti yat puja to bia de habdo madu sindu hana mi sing knowledge ta gyan ta na bo na man sandoki bar bepumwa ma ko asina kwai de ahan ba mahaki nabi amu ebegi prophetic ebe example am khudam ne habtare akhoi gi peaceful oiba amasung non confrontational oiba method ama haiba taragade method ama so khudam am haib taragade man violent the way mata adra kan khoi confrontational method ama man sina khideba adna ani ju amada peaceful method ki matang da hayo hargade
principle ama hai ta gadi mahakna tasena mak koi peaceful principle ase yamna strictly mana ngak na sakki hai tare ko prophet muhammad na makka da mahaki thabuk chi sandoki sai tarau hum dui changna hai badi dharmasi sandokna bhot am da sai tarau chang ki mapu am khota bula lu mutiri apa to u layam lapat to u mapu di aseng ba khotani ma khata bula lu masak udabani khut na khong na semba min uba khuseng gi poching ase thadu u hai basi sandokna bhot matam ta sai tarau hum dui changna man sandoki makka da togi musung madu phawda kurais na mangonda yamna sathiba maongda mangonda khoi kalak eng thiba lu na yengkhieba magi ayu bi thakta magi enemy oin tholakhieba ko ado iru lebda kurais ki famnaiba sing ado makhoi loyan tanaki tanara kari hakanda makhoina aroibada moi masen pullaga consensus ama warep khiba kariyana mahakpun hatuk khasiena prophet muhammad se hatuk khasiena pharanina khanna khiba maram aduna makhoigi naha sing ado makhoina makhoigi sagai sing ado gi naha sing ado na sing ado khulai pahellaga mahaki yumda koishallaga no hinga ma makhoina saru ama sin khiba lalong ama sin khiba ma lochana ngai da tension ngai da makta ko na sisu achobo open challenge ne ba prophet muhammad ta ado mahaki prophet muhammad ki khongloi sing haiba tare magi companion sing aduna makhoi du su lanthing na bangam me nimit adu loin tong ngam me ba ambu tau ki de ko instead adu mahutta prophet muhammad che allah tabarak ta ma pulam jing bani aduna aduguma military gi encounter do avoid ta hon na bai damak ta mon takpi khiba aduna maram warga adugumba chikla ahing aduda mahak tuminna mayum digi thoaga makari thoaga ma madina tamna satkhiyeba madugi satkhiyeba ba khogi islam history da hijra haina khangne english da immigration hai masina asingba khudamni aikoina violent oiba solution violent oiba pot adu thadok laga peaceful oiba solution da prokna hotna bage mahaki praja khunja men sai tarau mi jeng ma dharma sundok matam da kanam tar ma bu tabi hidre kanam tar ma bu ya direct khara khakna tana maram aduna ma di ma confrontation da pamde ma mung na pamde adu ma lotion ma isor gi ma ka mating oribni isor ma mating dor ma lotion ngam mi do lotion da bida mahakna atoba mafam da chatlaga santi mafam chatlaga dharma sundok chat khye tare aduga ahum suba khudam amana akogi the battle of the trends haitare khandak kilan haitare arabic targana ka battle of the trends hariba sida sijo akhosidagi ju khudam amam phangi prophet muhammad ki kari khubda kan masigi occasion asida large number of people miyam kya am thomjil lag lakhiba khagi tribe kya am punsil laga madina da karigi prophet muhammad chilo chalrosina mahaki khongbu chilo chalrosi muthatrosi magi dharma se mai se pratem chan krasina maliam di pratem muthat krasina ko adura masida chauba military ki challenge am oikhiba adubo prophet muhammad na mahon strategy am sinna khiba adugi encounter madugi enemy sing du kama encounter to dana bai damak to hotna khiba aduna hariba adugi plan adugi matung inna prophet muhammad na kanno hotna ki ahing ayuk nong thin chupna ko kadogi mahaki companion singa achauba dik ama hai nala akhoi kaitre akhoi train sector ko train se maitilo thanga pa chu hai akhoi lan thengnab lak pa yek na be sing lak pa lan gi konung gi mamang da akhoi gi achauba khoi nala gi ta chau to thok pa thanga bat ka hai ko akhoi english ta trains thai adugi trains adugi achauba asang ba ama train am tak taukhiba maki opponents amsung maki marakta ka haiba aduna mangona buffer ohen khiba train aduna mangona buffer ohen khiba aduna takpri kana kanda army gi kuration aduna york matamda badina tam lak matamda ete to na balak matamda makhoina kem tawraga lei matam khara adu aroi matamda makhoina idea ama puthoi khoi attack tawbase yarroidana tawtho asina aduna makhoi masigi khoi train se asi khoi lal chapasi khoi thoroina aduna makhoi madina daga hala chakhiyeba sigisi khoi hadi yekna ba kuresing to hala chakhi haitare sigi trains tawbi matang se thanga pa tawbe matang se sinna khoi khudam ama oiribane ba kari peaceful course am lona nabai damakta violent course ki mahutta natare prophet muhammad ki sumichang myam puthoga magi khoi madina dali michang man thang tin par la khoi te tabla e makai mi la e har lan theng na de ba han be ka man lan theng na bau de ba adu ka joi mana
ꯃꯥꯅ ꯑꯗꯨ ꯃꯤꯁꯟ ꯑꯃꯁꯨ ꯂꯧꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯔꯤꯁꯨꯕꯗ ꯀꯩꯅ ꯀꯩꯅꯣ ꯍꯨꯗꯩꯕꯤꯌꯥꯒꯤ ꯇ꯭ꯔꯤꯇꯤ ꯁꯟꯙꯤ ꯑꯃ ꯇꯧꯏ ꯍꯥꯏꯔꯤꯕ ꯁꯟꯙꯤ ꯑꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯨꯗꯩꯕꯤꯌꯥꯒꯤ ꯁꯟꯙꯤ ꯍꯨꯗꯩꯕꯤꯌꯥ ꯇꯧꯈꯤꯕꯅꯤ ꯃꯁꯤꯅꯁꯨ ꯑꯅꯧꯕ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯔꯦ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤꯀꯣ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯝꯄꯦꯅꯤꯌꯟꯁꯤꯡ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯎꯝꯔꯥ ꯇꯧꯕ ꯂꯥꯛꯈꯤꯑꯕ ꯍꯥꯏꯗꯤ ꯍꯖꯀꯤ ꯅꯠꯇꯕ ꯎꯝꯔꯥ ꯍꯖ ꯃꯈꯜ ꯑꯃꯀꯣ ꯎꯝꯔꯥ ꯇꯧꯕ ꯂꯥꯛꯈꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯎꯝꯔꯥ ꯑꯁꯤ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯅ ꯃꯥꯏꯅꯔ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯣ ꯁꯤ ꯎꯝꯔꯥ ꯑꯁꯤ ꯇꯧꯕ ꯂꯥꯛꯈꯤ ꯑꯗꯨ ꯃꯛꯀꯥ ꯇꯝꯕ ꯂꯥꯛꯀꯗꯧꯕꯅꯤ ꯃꯗꯤꯅꯥꯗꯒꯤ ꯑꯗꯣ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯨꯗꯩꯕꯤꯌꯥ ꯍꯥꯏꯕ ꯃꯐꯝꯁꯤ ꯌꯧꯔꯦꯕ ꯍꯨꯗꯩꯕꯤꯌꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯛꯀꯥꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯏꯜꯁ 7ꯃꯨꯛ ꯂꯥꯛꯄꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗꯨ ꯀꯨꯔꯦꯁꯀꯤ ꯂꯤꯗꯔꯁꯤꯡꯅ ꯀꯨꯔꯦꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯂꯤꯗꯔꯁꯤꯡꯅ ꯂꯥꯛꯑꯒ ꯃꯈꯣꯏꯗꯨ ꯊꯠꯂꯔꯦꯕ ꯍꯧꯖꯤꯛ ꯃꯐꯝꯗꯨ ꯂꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏ ꯀꯔꯤꯅ ꯃꯈꯣꯏ ꯃꯛꯀꯥꯗ ꯆꯪꯕ ꯌꯥꯔꯣꯏꯅ ꯀꯔꯤ ꯁꯤꯁꯨ ꯑꯃꯨꯛꯀ ꯃꯈꯣꯏꯗ ꯆꯦꯂꯦꯟꯖ ꯑꯃꯅꯦꯕ ꯆꯍꯤ 18 ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯛꯀꯥ ꯆꯠꯈ꯭ꯔꯦ ꯃꯗꯤꯅꯥ ꯃꯔꯝꯗ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯃꯣꯏ ꯃꯗꯤꯅꯥꯗ ꯆꯠꯈ꯭ꯔꯦ ꯙꯔꯃꯗꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯌꯥꯗꯕꯗꯒꯤꯗꯃꯛꯇ ꯁꯟꯗꯣꯛꯄ ꯌꯥꯗꯕꯒꯤꯗꯃꯛꯇ ꯃꯗꯤꯅꯥꯗ ꯃꯣꯏ ꯁꯟꯗꯣꯛꯑꯔꯦ ꯃꯣꯏ ꯁꯟꯗꯣꯛꯑ ꯃꯇꯨꯡꯗ ꯃꯗꯤꯅꯥꯗ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔ ꯃꯣꯏ ꯄꯨꯂꯞ ꯂꯥꯛꯑꯒ ꯃꯣꯏ ꯃꯗꯤꯅꯥꯒꯤ ꯃꯣꯏ ꯃꯨꯁꯂꯤꯝ ꯑꯣꯜꯂꯛꯄ ꯑꯅꯧꯕ ꯀꯌꯥꯁꯤꯡꯗꯨ ꯄꯨꯂꯞ ꯂꯥꯛꯑꯒ ꯃꯈꯣꯏ ꯂꯥꯛꯄꯅꯦꯕ ꯍꯨꯗꯩꯕꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯃꯇꯨꯡꯗꯁꯨ ꯃꯣꯏ ꯑꯗꯨꯁꯨ ꯊꯠꯂꯦꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯀꯣ ꯊꯠꯂꯒ ꯃꯣꯏ ꯃꯛꯀꯥꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏꯅ ꯑꯃꯨꯛꯀ ꯍꯥꯏꯔꯔꯦꯕ ꯁꯤꯁꯨ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃ ꯑꯣꯏꯔꯦ ꯁꯤꯁꯨ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯅ ꯁꯤꯒꯤ ꯁꯤꯡꯅꯕꯁꯤꯗ ꯃꯍꯥꯛ ꯑꯦꯗꯚꯥꯟꯁꯇ ꯃꯥꯅ ꯀꯩꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯏ ꯀꯩ ꯍꯥꯏꯔ ꯀꯥꯟꯗ ꯃꯁꯤꯒꯤ ꯃꯗꯁꯨ ꯈꯨꯠꯊꯣꯛꯅꯗꯕ ꯈꯠꯅ ꯆꯩꯅꯗꯅꯕ ꯍꯥꯏꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯁꯤ ꯃꯥꯒꯤ ꯖꯔꯅꯤꯁꯤ ꯍꯨꯗꯩꯕꯤꯌꯥꯗ ꯂꯣꯏꯔꯦ ꯑꯗꯨꯗ ꯍꯨꯗꯩꯕꯤꯌꯥꯗ ꯂꯣꯏꯔꯦ ꯃꯛꯀꯥꯗ ꯃꯥ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯇꯧꯕ ꯂꯥꯛꯄꯗꯨ ꯃꯣꯏꯅ ꯊꯠꯈ꯭ꯔꯦ ꯑꯗꯨꯗ ꯄꯤꯁ ꯇ꯭ꯔꯤꯇꯤ ꯑꯃ ꯇꯧꯅꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯤꯁ ꯇ꯭ꯔꯤꯇꯤ ꯑꯁꯤꯗ ꯌꯨꯅꯤꯂꯦꯇꯔꯦꯜꯂꯤ ꯌꯥꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯀꯟꯗꯤꯁꯟ ꯈꯔ ꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯗꯤꯁꯟꯁꯨ ꯀꯅꯥꯅ ꯄꯤꯔꯤꯕ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯛꯀꯥꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅꯅꯤ ꯃꯣꯏꯅ ꯀꯟꯗꯤꯁꯟ ꯄꯤꯔꯤꯁꯤꯁꯨꯀꯣ ꯃꯨꯁꯂꯤꯝꯁꯤꯡꯅ ꯄꯤꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯁꯨ ꯌꯥꯅꯈ꯭ꯔ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯗꯤꯅꯥꯗ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨ ꯍꯜꯂꯒ ꯂꯥꯛꯑꯦ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯂꯣꯏꯅꯅ ꯎꯝꯔꯥꯗꯨ ꯇꯧꯗꯕꯤꯗ ꯍꯥꯏꯕꯗꯤ ꯄꯤꯜꯒ꯭ꯔꯤꯃꯦꯖꯇꯨ ꯄꯥꯡꯊꯣꯛꯇꯕꯤꯗ ꯃꯁꯤꯗꯁꯨ ꯑꯁꯦꯡꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤ ꯀꯔꯤ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯤꯁꯐꯨꯜ ꯃꯦꯊꯠ ꯑꯃ ꯂꯧꯕꯒꯤꯗꯃꯛꯇ ꯑꯣꯄꯣꯁ ꯇꯧ ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯦꯟ ꯃꯦꯊꯠ ꯂꯧꯗꯕꯒꯤ ꯇꯥꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯀꯣ ꯑꯗ 5ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯛꯀꯥꯕꯨ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯍꯥꯏꯇꯥꯔꯦ ꯃꯛꯀꯥꯕꯨ ꯈꯨꯗꯨꯝ ꯆꯟꯕꯁꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯦꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯨ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯂꯩ ꯀꯥꯏꯗ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯁꯤ ꯃꯥꯒꯤ ꯀꯝꯄꯦꯅꯤꯌꯟꯁꯤꯡ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡ ꯈꯣꯡꯕꯨꯁꯤꯡ 10,000ꯀꯤ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ 10,000ꯁꯤ ꯗꯤꯚꯣꯇꯦꯠ ꯐꯣꯂꯣꯋꯔꯁ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡꯅ ꯂꯣꯏꯅ ꯂꯥꯛꯑꯦ ꯃꯛꯀꯥꯗꯀꯣ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯃꯈꯣꯏ ꯀꯨꯔꯩꯁꯤꯡꯗꯨꯒ ꯂꯥꯟꯊꯦꯡꯅ ꯂꯣꯏꯁꯤꯟꯈꯤꯕ ꯉꯝꯃꯦꯕ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯅ ꯃꯥꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯋꯤ ꯀꯔꯤꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯃꯍꯥꯛꯀꯤ ꯄꯋꯥꯔꯗꯣ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ 10,000 ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯂꯩꯔꯕ ꯃꯥꯒꯤ ꯇꯦꯡꯒꯣꯜꯁꯤꯡ ꯑꯗꯣ ꯑꯗꯨꯅ ꯀꯨꯔꯩꯁꯤꯡ ꯃꯥꯌꯣꯛꯇ ꯂꯥꯟ ꯊꯣꯛꯍꯟꯈꯤꯗꯦꯕ ꯃꯛꯀꯥ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯗꯦ ꯃꯥ ꯉꯝꯃꯦ ꯆꯍꯤ 10 ꯍꯦꯟꯅ ꯆꯍꯤ 10 ꯍꯦꯟꯅ ꯃꯈꯣꯏ ꯑꯋꯥꯕ ꯈꯥꯡꯉꯦ ꯆꯍꯤ 10 ꯍꯦꯟꯅ ꯃꯈꯣꯏ ꯂꯥꯛꯅꯔꯦ ꯃꯇꯨꯡ ꯆꯠ ꯊꯥꯗꯣꯛꯑꯦ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯑꯦ ꯃꯔꯝ ꯊꯥꯗꯣꯛꯑ ꯂꯥꯛꯑꯕꯅꯦꯕ ꯍꯜꯂ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯛꯀꯥ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯔꯥ ꯇꯥꯛ ꯇꯨꯝꯅ ꯇꯣꯔꯥ ꯇꯨꯝꯅ ꯂꯣꯏꯅ ꯃꯨꯊꯠ ꯂꯣꯏꯁꯤꯟꯕ ꯉꯝꯃꯦꯕ 10,000 ꯃꯤꯑꯣꯏ 10,000 ꯂꯥꯛ ꯆꯪꯁꯤꯜꯂꯛꯑꯒ 10 ꯆꯪꯉꯛꯏꯗꯣ ꯃꯣꯏ ꯂꯣꯏꯁꯤꯟꯈꯤꯕ ꯉꯝꯃꯦꯕ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯔꯥ ꯃꯛꯀꯥꯗ ꯊꯨꯞꯆꯤꯟꯈꯤꯕ ꯉꯝꯃꯦꯕ ꯊꯨꯞꯆꯤꯟꯈꯤꯗꯦꯕ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯅꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯑꯦꯝꯅꯦꯁꯇꯤ ꯂꯧꯊꯣꯛꯈꯤꯑꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯦꯄꯔꯦꯁꯟ ꯃꯥꯒꯤ ꯖꯔꯅꯤ ꯑꯗꯨ ꯌꯥꯝꯅ ꯁꯤꯀ꯭ꯔꯦꯁꯤꯗ ꯌꯥꯝꯅ ꯂꯥꯛꯑꯒ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯦꯝꯅꯦꯁꯇꯤ ꯂꯧꯊꯣꯛꯈꯤꯕꯗ ꯃꯛꯀꯥ ꯆꯪꯁꯤꯜꯂꯒ ꯃꯁꯤꯁꯨ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ ꯁꯤꯒꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯑꯒ ꯀꯨꯔꯩꯁꯤꯡꯗꯨꯗ ꯀꯩꯗꯧꯕ ꯉꯝꯃꯤ ꯀꯨꯔꯩꯁꯤꯡ ꯑꯗꯨ ꯀꯔꯤꯝ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯣꯏ ꯌꯦꯡꯉꯒ ꯃꯤꯠꯅ ꯌꯦꯡꯉꯒ ꯂꯩꯕ ꯅꯠꯇꯅ ꯀꯤꯗꯅ ꯃꯩꯊꯣꯡꯅꯅ ꯆꯪꯍꯟꯈꯤꯕ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯀꯤꯔꯒꯁꯨ ꯀꯤꯒꯅꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯟꯊꯦꯡꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯅ ꯂꯥꯜꯂꯣꯏ ꯍꯥꯏꯕꯗꯨ ꯂꯥꯎꯊꯣꯛꯍꯟꯈꯤꯑꯕ ꯁꯤꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤ ꯃꯍꯥꯛꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯃꯦꯊꯠ ꯑꯃ ꯂꯧꯈꯤꯕ ꯚꯥꯏꯑꯣꯂꯦꯟ ꯑꯣꯏꯕ ꯃꯦꯊꯠꯀꯤ ꯃꯍꯨꯠꯇ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭रीम ꯑꯣꯏꯕ ꯑꯦꯃꯔꯖꯦꯟꯁꯤ ꯀꯌꯥꯗꯁꯨ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯐ ꯄꯤꯁꯀꯤ ꯉꯥꯛꯅ ꯆꯠꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯔꯒꯤ ꯃꯍꯨꯠꯇ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯑꯃꯁꯨꯡ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯦꯛꯖꯥꯝꯄꯜꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯏꯁꯇ꯭ꯔꯒꯜꯒꯤ
ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯇꯔꯨꯛꯁꯨꯕ ꯑꯃꯅ ꯑꯩꯈꯣꯏꯅꯁꯨ ꯄꯟꯈꯤꯕ ꯃꯃꯥꯡꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤꯒꯤ ꯄꯣꯖꯤꯁꯟꯁꯦ ꯏꯁꯂꯥꯝꯗ ꯁꯥꯟꯇꯤꯒꯤ ꯄꯣꯖꯤꯁꯟꯁꯦ ꯁꯦꯀ꯭ꯔꯣꯁꯦꯡꯅꯦꯕ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯅꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯥꯒꯣꯟꯅꯔꯒ ꯄꯤꯁ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄꯤꯁ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯄꯤꯁ ꯑꯣꯏꯕ ꯈꯣꯡꯁꯪꯗ ꯑꯩꯈꯣꯏ ꯂꯩꯒꯗꯧꯕꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯤ ꯎꯅ ꯃꯇꯝꯗ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯣꯏꯌꯨ ꯅꯍꯪꯉꯣꯟꯗ ꯅꯈꯣꯏꯗ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯤꯇꯤꯡ ꯇꯧꯅꯔꯤꯁꯤꯀꯣ ꯃꯌꯥꯝꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡꯅ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏꯅ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯄꯤꯁ ꯕꯤ ꯑꯟꯇꯨ ꯌꯨ ꯄꯤꯁ ꯕꯤ ꯑꯄꯣꯟ ꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯤꯇꯤꯡ ꯇꯧꯅꯔꯤꯁꯤ ꯑꯗꯨꯅ ꯏꯁꯂꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯑꯣꯏꯕ ꯄꯣꯠꯁꯦ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯀ꯭ꯔꯣꯁꯤꯡ ꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯂꯥꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞꯁꯅꯦꯜ ꯀꯦꯁꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯁꯤꯗꯤ ꯑꯦꯛꯁꯦꯞꯁꯅꯦꯜ ꯀꯦꯁꯅꯤ ꯏꯁꯂꯥꯝꯗ ꯃꯗꯨ ꯑꯟꯑꯦꯚꯣꯏꯗꯦꯕꯜ ꯁꯔꯀꯝꯁꯇꯦꯟꯁꯇ ꯇꯧꯕ ꯊꯕꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯌꯥꯕ ꯄꯤꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯤꯚꯦꯂꯤꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯃꯥꯖ ꯑꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝ ꯇꯧꯅ ꯑꯩꯈꯣꯏ ꯌꯦꯡꯉꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯂꯦꯡꯒꯅꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯂꯥꯏꯐꯁꯤꯡꯁꯦ ꯃꯨꯁꯂꯤꯝꯁꯤꯡꯅ ꯂꯣꯏꯅ ꯈꯪꯕ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯑꯦꯖ ꯑꯁꯤꯗ ꯇꯣꯇꯦꯂꯤ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯁꯦꯟꯆꯨꯔꯤꯁꯤꯡꯗꯨꯒ ꯌꯦꯡꯅꯕ ꯇꯥꯔꯒꯗꯤ ꯊꯥꯏꯅꯒꯤ ꯃꯇꯝꯁꯤꯡꯗꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯌꯥꯝ ꯅꯣꯔꯝ ꯑꯣꯏꯔꯝꯃꯤ ꯌꯥꯝ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯝꯅ ꯅꯣꯔꯝ ꯑꯣꯏꯔꯝꯃꯤ ꯁ꯭ꯇꯦꯠ ꯅꯦꯁꯟ ꯁ꯭ꯇꯦꯠ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯥꯒꯩꯅ ꯄꯥꯟꯅꯔꯝꯃꯤ ꯑꯉꯝꯕ ꯍꯤꯡꯆꯥꯕꯁꯤꯡꯅ ꯄꯥꯜꯂꯝꯃꯤꯀꯣ ꯑꯗꯣ ꯑꯗꯨꯁꯤꯡ ꯑꯗꯨ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯁꯤꯡ ꯃꯔꯛꯇꯨꯗ ꯑꯗꯨꯒꯨꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯗꯤꯐꯤꯀꯜꯠ ꯑꯣꯏꯔꯕ ꯑꯦꯛꯁꯇ꯭ꯔꯤꯝꯂꯤ ꯗꯤꯐꯤꯀꯜꯠ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯁꯃꯥꯖ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯗꯨꯗ ꯄꯤꯁ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯄꯨꯔꯛꯈꯤꯕꯅꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯅꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯗꯣ ꯇꯣꯇꯦꯂꯤ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅꯒꯤ ꯃꯇꯝꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯒꯨꯝꯕ ꯑꯜꯇꯤꯃꯦꯠ ꯁ꯭ꯇꯦꯖ ꯑꯃ ꯌꯧꯈ꯭ꯔꯦꯕ ꯀꯔꯝꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯑꯟꯗꯤꯖꯥꯏꯔꯦꯕꯜ ꯑꯣꯏꯕ ꯑꯟꯑꯦꯛꯁꯦꯞꯇꯦꯕꯜ ꯑꯣꯏꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯀꯅꯥꯝꯇ ꯍꯧꯖꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯄꯥꯝꯅꯗ꯭ꯔꯦꯕꯀꯣ ꯀꯅꯥꯝꯇ ꯍꯧꯖꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯁꯤ ꯌꯥꯅꯤꯡꯗ꯭ꯔꯦꯕ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯁꯤꯅ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯌꯦꯕꯜ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯁꯤꯅ ꯑꯁꯤ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯀꯦꯜ ꯑꯃꯁꯨꯡ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯥꯔꯒꯨꯃꯦꯟꯁ ꯑꯗꯨ ꯁꯤꯅ ꯕꯦꯛꯑꯞ ꯇꯧꯒꯗꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯔꯟ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯒꯗꯣꯏꯁꯦ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁꯐꯨꯜ ꯀꯣꯔꯁꯇ ꯕꯦꯛꯑꯞ ꯇꯧꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯀꯦꯜ ꯑꯃꯁꯨꯡ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯥꯔꯒꯨꯃꯦꯟꯁ ꯑꯗꯨ ꯑꯣꯏꯒꯗꯧꯕꯅꯦꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯁꯃꯥꯖꯁꯤꯗꯗꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯑꯦꯁꯄꯦꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯄꯤꯔꯕꯅꯦꯕ ꯀꯔꯤꯒꯤ ꯄꯤꯔꯀꯥꯟꯗ ꯔꯥꯏꯠ ꯇꯨ ꯐ꯭रीडम ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯗ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯑꯣꯄꯟ ꯑꯞ ꯕꯥꯏ ꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯣꯐ ꯁ꯭ꯄ꯭ꯔꯦꯗꯤꯡ ꯋꯥꯟꯁ ꯃꯦꯁꯦꯖ ꯑꯦꯀ꯭ꯔꯣꯁ ꯗ ꯒ꯭ꯂꯣꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯤꯛꯁꯜꯂꯛꯑꯕꯅꯤ ꯈꯨꯠꯇ ꯂꯩꯔꯛꯑꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛ ꯑꯩꯈꯣꯏꯒꯤ ꯐꯪꯉꯤꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯪꯕꯤꯙꯥꯟꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯤꯔꯤ ꯉꯥꯛꯇꯅꯦꯕ ꯃꯇꯝ ꯑꯃꯗ ꯊꯥꯏꯅ ꯃꯇꯝꯗ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯝꯇ ꯂꯩꯔꯝꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯣꯗꯔꯟꯒꯤ ꯆꯦꯟꯖꯦꯁꯁꯤꯡ ꯑꯁꯤ ꯂꯥꯛꯏꯁꯤꯅ ꯑꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁꯐꯨꯜ ꯀꯣꯔꯁꯁꯤꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯃꯇꯤꯛ ꯑꯗꯨꯝ ꯌꯥꯍꯜꯂꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯒ꯭ꯔꯦꯇꯔ ꯄꯣꯄꯨꯂꯔꯤꯇꯤ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯑꯣꯏꯍꯜꯂꯕꯅꯦꯕ ꯁꯤꯒꯤ ꯑꯦꯐꯦꯛꯇꯤꯚꯂꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯟꯈ꯭ꯔꯤꯕ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯃꯍꯥꯛꯀꯤ ꯆꯠꯅꯕꯤ ꯃꯍꯥꯛꯀꯤ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯤꯁꯐꯨꯜ ꯃꯦꯊꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯗꯣꯞ ꯇꯧꯕꯗꯨ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯔꯕꯅꯦꯕ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯔꯥꯗꯗꯤ ꯃꯍꯥꯛꯅ ꯈꯟꯕ ꯃꯇꯝꯗ ꯚꯥꯏꯂꯦꯟ ꯅꯠꯇ꯭ꯔꯒ ꯄꯤꯁ ꯈꯟꯕꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯍꯧꯖꯤꯛꯇꯤ ꯄꯤꯁ ꯈꯜꯂ ꯂꯩꯕ ꯌꯥꯔꯕꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯃꯥꯖ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯤꯔꯤꯕ ꯚꯥꯔꯠꯀꯤ ꯁꯪꯁꯊꯥꯟꯅ ꯄꯤꯔꯤꯕ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯑꯁꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯚꯥꯏꯂꯦꯟ ꯑꯣꯏꯕ ꯑꯦꯛꯁꯟꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯄꯨꯔꯥ ꯊꯥꯞꯅ ꯊꯝꯈꯤꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯖꯦꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯦꯐꯤꯌꯔ ꯑꯁꯦ ꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯏ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯂꯥꯛꯏ ꯑꯍꯣꯡꯕ ꯂꯥꯛꯏ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯄꯣꯠ ꯈꯛꯇꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨ ꯍꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯈꯣꯏ ꯖꯅꯠ ꯅꯠꯇꯦ ꯃꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯔꯒ ꯖꯅꯠ ꯑꯣꯏꯅ ꯂꯩꯅꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯁꯇꯤꯡ ꯒ꯭ꯔꯥꯎꯟ ꯍꯥꯏꯅ ꯂꯥꯟꯅ ꯇꯥꯛꯄꯤꯈ꯭ꯔꯕꯅꯤ ꯆꯥꯡꯌꯦꯡꯒꯤ ꯄꯨꯟꯁꯤꯅꯤ ꯇꯥꯛꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯃꯥꯖꯇ ꯍꯧꯖꯤꯛꯀꯤ ꯈꯨꯟꯅꯥꯏꯗ ꯍꯧꯖꯤꯛꯀꯤ ꯏꯔꯥꯗ ꯑꯩꯈꯣꯏ ꯚꯥꯏꯂꯦꯟꯁ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯁꯦ ꯑꯁꯤꯅ ꯑꯍꯧꯕ ꯑꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯑꯔꯥꯟꯕꯅꯤ ꯊꯥꯏꯅ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯑꯣꯏꯔꯛꯇꯦ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯃꯇꯝꯗꯁꯨ ꯑꯣꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯚꯥꯏꯂꯦꯟꯁ ꯑꯣꯏꯕ ꯄꯣꯠ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯅꯟ ꯚꯥꯏꯂꯦꯟꯁ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯣꯞꯁꯟ ꯑꯣꯏꯒꯗꯧꯕꯅꯤ ꯄꯤꯁꯐꯨꯜ ꯑꯣꯞꯁꯟ ꯑꯣꯏꯒꯗꯧꯕꯅꯤ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯇꯤꯆꯤꯡ ꯃꯇꯨꯡ ꯏꯟꯅ
ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯤꯕ ꯖꯤꯍꯥꯗ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯇꯦꯛ ꯑꯃ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯊꯪꯒꯤ ꯇꯣꯄꯤꯛꯇ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯗꯨꯅꯤꯌꯥꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯏꯔꯥꯁꯤꯗ ꯃꯣꯗꯔꯟ ꯇꯥꯏꯝꯁ ꯑꯁꯤꯗ ꯖꯤꯍꯥꯗꯀꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯇꯣꯄꯤꯛꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯖꯤꯍꯥꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯃꯥꯖꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯈꯪꯗꯕꯗꯒꯤ ꯑꯩꯈꯣꯏ ꯃꯤꯁꯀꯟꯁꯦꯞꯁꯟ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯇꯤꯆꯤꯡꯗ ꯃꯤꯁꯀꯟꯁꯦꯞꯁꯟ ꯂꯩꯔꯤꯕ ꯑꯁꯤ ꯃꯨꯁꯂꯤꯝꯁꯤꯡꯗꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯨꯁꯂꯤꯝꯁꯤꯡꯗꯁꯨ ꯂꯩꯔꯤꯕ ꯃꯁꯤ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯉꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯞꯀꯠꯆꯕꯅꯤ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯃꯣꯗꯔꯟ ꯇꯥꯏꯝꯁꯇ ꯀꯔꯤꯅꯣ ꯖꯤꯍꯥꯗ ꯍꯥꯏꯕꯗꯨ ꯀꯔꯝꯅ ꯔꯤꯂꯦꯚꯦꯟ ꯑꯣꯏ ꯍꯥꯏꯕꯗꯨ ꯃꯊꯪ ꯑꯃꯨꯛꯀ ꯃꯇꯦꯡ ꯍꯥꯞꯆꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯨ ꯂꯣꯏꯁꯤꯟꯖꯔꯦ